ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯊꯝꯖꯔꯤ ꯃꯐꯧꯗꯥꯝꯗ ꯂꯨꯞꯈꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯎꯅ ꯃꯤꯑꯣꯏ ꯑꯍꯨꯝ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ इम्फाल ईस्टकी चिंखैसिंगदा लैंगाकना पाइखलिबा वाटर सप्लाई स्कीम डिसेंबर था फाउबदा लोइसिननबा पांदम थमली हाइना चीफ मिनिस्टर एन बीरेना फोंदोखरे चोम टीवी ना खुदोल तंबा रॉयल इवेंट ना सिंधुना पांगथोकपा मेगा टैलेंट शो के अहानबा तांकके ऑडिशन होदोखरे अमदी इकाई इकी थादोक्तुना फ्रूट सलाद योलिबी टाइकुंडो प्लेयर निंगोंबम डायनादा सेल की मतेंग पीखरे खुरुमजरी टाइम्स ऑफ मणिपुर नुमिदांग पाउ मियेंग ताबिरिबा पुनमकपु अरुणबाला तरामना ओक्चरी ngasi मरुइबा पाउसिंग मियामदा संदोकना पिजरी ngarang nungthil khanghodana sitkiba nonglei nungsitna maram oiraga litan police station gi manung chanba mafodam gi chadong de thokiba laibak thiba thodok amada mafam aduda koiba lakpa miui singna tongba hi isingda lupsin khibadagi isingda tasin khiba miui ahumgi hakchang ngasi numidang pung 8 makhai hen bafawda thiba khangdana lairi khudong thiba thodok adu thokraba matung ngarang numidang dagi hojik fawba manipur fire service yauna miui kayana thiba humbagi thabak sathari thodok thokphumda ngasi chief minister en biren hakthengna chatuna yengsinkhre chief minister en birena thodok adu nungai taba fongdok pagal loinana asigumba khudong thiba thodok asi matungda amuk hanna thoktana ba mari leinaba singda lokhatpam thokpa thabak sing lokhanana ba honagani National Disaster Response Force amadi Manipur Fire Service ki kangbuna ngarang dagi achouba thodang loduna thiba humbagi thabak chathari mathau tarabadi Bharat ki laingak tagi Navy gi fawba mateng loduna phangnanaba phangdana laiba haksang sing adu phangnanaba thinaba honagani chief minister na makha taraduna Manipur University gi maikei dagi aruba isingi ipaki makhada kari karamba polam sing leibage haibadu khangdoknana ba khulai lei hairiba khulai sing adu sizinaduna फंगदना लैबा हक्सांग अहुम फंगनबा होनगनी सादोंगी एरिया सिदा पुलिस आउटपोस्ट अमा हांगनबसु थौरांग लौखलगनी इसिंग लैबा लमकोइफम सिंगदा खुसेमगी ओइबा बोसिंग मखाताना सिजिनबा लैंगाकना अथिंगबा थमले हाइखी पनबयाबदी हौजिक फावबा थीबा खंगदना लैबा मियोय अहुम अदु निंगथौ खोंखा खुनौदगी सादोकपम इबो चौबी अमदी सादोकपम राधागी मचानुपा सादोकपम राजीव चही कुनग तरुक अमदी मयाम्बा सादोकपम रोमेन चही कुंथ्रागा माथोय अमसोंग निंगथौजम रीना चही कुन अपोकपा नानावनी सादोकपम रोमेन लुहोंगबा सुपनतगी था अहुम खक्ता ngairiba miyoyni makhoi ahum atopa miyoy kharaga mafam aduda koiba lakpani ngarang suddenly lakpo cyclone to the hima pra overturn tawrkanda mi train thogi manung ma pandan sep la hore hom se mangba adana sai dagi thiba ngarang dagi ni dang NRDF ki kari expert mayam ko ga thiba irup ko tawga awni do ye hobo khangong amde doi kenogi Union Home Ministry, Joint Secretary Home, Guards, the Northeast in charge, I make contact over. Said that we will apply Karikasina, main portion number. Depth 120 feet, 150 feet. Aduna Madagi Makata, Uyam labor, in Madrid, identified through on the bottom among the Navy expert team, oxygen cylinder, Kambu. और नेशनल डिजास्टर कांगबुगी टीम हाबिरंग बायना है मोय एमोम दिसवाइन थारानी मरक सिदा कोइ मणिपुर यूनिवर्सिटी दगी आई जर्नल सिंग एडमिनिस्ट्रेशन के फाउंडर दे मोय गिदा आम इसिंग मनुंग द करिदा लाइबा दुगुंबा जीवगुंबा करिगुंबा ता लाइबा खतसे रिफ्लेक्ट करगा अगी खुलाय म लाइ माले मदु यारगदी वीडियो ने शूट करना दुना याम लाइबा किबु थोदोंनि अदु शोना शोर फॉर्म न तना कोइ पाइले
ꯃꯐꯧꯗꯥꯝꯗ ꯉꯔꯥꯡ ꯍꯤ ꯂꯥꯛꯁꯤꯟꯕꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ ꯑꯍꯨꯝ ꯏꯁꯤꯡꯗ ꯂꯨꯞꯁꯤꯟꯈꯤꯕꯗꯒꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ NEIDPꯅ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯛꯇꯔ NG ꯕꯤꯖꯣꯏꯅ ꯂꯨꯆꯤꯡꯕ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃꯅ ꯃꯐꯧꯗꯥꯝꯗ ꯆꯠꯇꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ ꯈꯣꯡꯆꯠ ꯑꯗꯨꯕꯨ ꯂꯨꯆꯤꯡꯈꯤꯕ ꯗꯣꯛꯇꯔ NG ꯕꯤꯖꯣꯏꯅ ꯃꯐꯧꯗꯥꯝ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯔꯝꯔꯩ ꯈꯨꯟꯒꯤ ꯃꯐꯝ ꯑꯁꯤ ꯊꯧꯕꯥꯜ ꯗꯥꯝꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯈꯨꯜꯁꯤꯡ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯧ ꯎꯗꯨꯅ ꯍꯤꯡꯖꯔꯝꯕ ꯈꯨꯟꯖꯥꯁꯤꯡ ꯉꯁꯤꯗꯤ हि ꯍꯣꯟꯗꯨꯅ ꯍꯤꯡꯅꯅꯕꯒꯤ ꯂꯝꯕꯤ ꯊꯤꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯂꯩꯉꯥꯛꯅ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯗꯨꯅ ꯊꯕꯛ ꯂꯧꯈꯠꯄ ꯆꯨꯝꯒꯅꯤ ꯍꯥꯏꯈꯤ ꯍꯥꯏꯔꯤꯕ ꯗꯔꯀꯥꯔ ꯑꯣꯏꯕ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯑꯦꯟꯖꯣꯏ ꯇꯧꯕ ꯂꯥꯛꯏ ꯃꯌꯥꯝꯁꯦ ꯂꯤꯠꯅꯅꯕꯒꯤ ꯁꯦ ꯂꯥꯏꯐ ꯖꯦꯀꯦꯠ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯑꯇꯩ ꯗꯔꯀꯥꯔ ꯂꯩꯕ ꯃꯌꯥꯝꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯒ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈ꯭ꯔꯕ ꯏꯆꯥꯁꯤꯡꯗꯣ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨꯒ ꯑꯋꯥꯕ ꯇꯥꯔꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯐꯦꯃꯤꯂꯤꯗ ꯑꯩꯈꯣꯏꯅ NIDPꯒꯤ ꯇꯔꯞꯇꯒꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯋꯥꯕ ꯌꯥꯖꯔꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯀꯤ ꯁꯤꯡꯈꯩꯁꯤꯡꯗ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯉꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯅ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯆꯍꯤ ꯑꯁꯤꯒꯤ ꯗꯤꯁꯦꯝꯕꯔ ꯊꯥ ꯐꯥꯎꯕꯗ ꯍꯥꯏꯔꯤꯕ ꯗꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯥꯟꯗꯝ ꯊꯝꯂꯤ ꯁ꯭ꯀꯤꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯀꯌꯥꯗ ꯍꯧꯖꯤꯛ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯂꯩꯔꯤꯕ ꯑꯁꯤ ꯈꯔ ꯃꯈꯩꯗꯤ ꯀꯣꯛꯍꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯅ ꯍꯥꯏꯈ꯭ꯔꯦ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯊꯥꯈ꯭ꯔꯦ ꯍꯟꯗꯛꯀꯤ ꯕꯖꯦꯠꯇ 15 crore ꯑꯃ ꯌꯥꯎꯔꯒ ꯂꯩꯔꯦ aduna masi huji losinna bai khona target tawrisi by December coming December sida masi losilaga adubu masigi matungda si losilom matungda ikoi kanogi ikoi Greater Imphal area da mai magi jaga da pipe macha macha distributory pipe sing haitare madu tawgudaba lei aduna madu su hujik dagi hona simultaneously si su bog loina madu gi distributory pipe ka gi du so koi tawnana thok pai khali aduna hujik khwaidagi marueba drinking water ising ai che koi me ba thadong ba yada bani na masidai da koi priority pire aduna koi government gi oina hujik tawjari si mayam su bire priority goi ba schemes khara project khara koi na khaidoi hairiba priority project sing che koi Minister in Pajer Sumado officer committee Makada Tamwe. Khongset aduda saruk yakiba paumi singna hangba wahangi pakum piraduna Chief Minister N Birena haiki mamangda palamba laingak na thabak asi fajana paikhat lamdabana lamdam asigi oina yamna kanagadaba scheme asi loisinba ngamdana leirakibani scheme asi loisinana ba honabada hojik leiriba laingak asina ahenba senfam lupa koti chamaga hum hena darkar oiri haiba yauna wafum kaya ma phongdokhi Hanagi government gi matamdagi fajana paikhat pirma thawal project tagi poraga water pipe the pora kana sida to kana marona arban gi karigi Greater Imphal gi leiba water scarcity chi leitana ba biga dorini masi hujik sigi leiba sigi matak lotion na ba koi another 103 crores kuma matraka lei adubu laiba phabadagi nefset ki notice ki we ba aduguma scheme sing suma development project sing si Kaunana ba anova scheme gi proposal thargo na haibda gi sigi se koi 93 crore gi project ma thare handaki budget da 15 crore ma yaurga lai adu masi huji losinna ba kone target tawrisi by December coming December sida masi losilaga adubu masi gi matungda si losilom matungda koi kanogi gi Greater Imphal area da mai magi jaga da pai macha distributory pipe sing haitare madu tawgudaba lei aduna madu su hujik dagi hona simultaneously si su bog loina madu gi distributory pipe ka gi du so koi tawnana thok pai kali Isada leizaba hai singba sing uthokpa amadi khanghanbagi pandamda mega talent show haina mingthonba talent hunt ki program ama ngasidagi palace compound leiba lamyan basanglenda pangthokre tom tv na khudol tamba royal event na sinduna pangthokpa talent show hodokpagi thauram aduda theater center manipur gi chairman padmasiri na bawarepa social welfare department gi director NG Uttam art and culture gi director A Sibada Sharma Jain Manipur dance academy imphal gi principal RK Navin amadi lamjingba group ki director Moitum Bairona thauram mapung oina saruk yakhi
Saurakna contestant Chahum Romna Saruk Yagadaba talent show adugi ahanba audition round numita contestant Humfuna Saruk Yari Mega talent show adu pangthokpagi matangda Royal Event ki managing director O Konaldo na haikibada Royal Event na ahanba oina talent show ama pangthokpasi isada leiba heisingbasing adu mapal thokna utpangamna na ba hotnabani asigumba platform ama semlabadi masada leijaba talent sing adu uthoknabagi tanja amasu piba ngamlagani ahanba round asi numit marini chupna pangthokani masida contestant humfu khangatkani quarter final semi final khaidok sangdamnaba asi pangthokani so asigi final na megi kuntarukta pangthokani so asi Tom TV khaktada uba fangani haiki Manipur khatangi wabudi nate but whole over the world hidden talent mayam lay haidi talent leiraga expose tawba ngamdaba either ma se magi platform phangdaba khangde adagi puthokpinaba leitaba khangde adugu mayam sum layune just akoina sidi changyeng ama yeng su oina adu natraga project ama chauna tawrasu platform tang pukhatpiraga mayam se magi expose tawba ngamba mayam do krai bok tawba yage do akoi tawsi haina sengna kan handaki season han boni sinjabani mathang de sengna kan upgradation mayam la mathang sin gen kanjari ado aina pinning message hairagadi sengna kan akoi gi motto so dum oibani enhance your talent haibri sengna kan da akoina talent to leiragadi sengna kan uthokpiyo haidi mafam se chana thambiyo sini da haidi aduragadi talent to gi kanaba dum lakane quarter finals ina akoi gi tang 8 9 mapan adu loraga tang 3 da semi final tawraga finals ina akoi tang 13 ta final se sengna kan da akoina live telecast on tawgani only on Tom TV da thajagani have the sigi season si sengna kan da Tom TV na presence to bibani ada Tom TV da hujiki program se only Tom TV da khatang thagani akoi gi winner se kano kahta re akoina jury gi basis ta chatloi akoina public choice hoina tawraga akoina online voting tawraga mayam na sina phare have do chalan jagani talent show sida saruk yakiba contestant amana fongdokibada Royal Event na sinduna pangtokliba mega talent show si yamna fai masina aikoi isada leizaba talent sing adu uthoknanabagi tanja amapi amadi honaningbagi inot amasu hafalli haiki isada kitang kaino su experience su lehore mathang so ke kaya obogumba ge adu khalura kitang nungai phaw de mi khudeng mak talent amamam loina leibane adu talent sing do losan laga leidoi sarak pudi sumba da yaroga show toraga aphaba magi talent to gi chana ba phawba amamam adugumba oinaba advice training pawgi maraktan aten break amatang luxury Well, this is true. No matter where we're at and how busy we were, we may not get the time to spend the whole day together, but a time always brings us together when we are dining, especially when gathered around such divinely crafted amenities. break matungda mayam kahna taram loksari sports ki powerhouse haina malem pumbada lam asi khangnarabasu lamdam asida lairiba inkhalakliba sanaroi kaya amadi ngasisu award pa kaya ama laibadagi mapung phana sanaba ngamdana lairiba asida paliba laingak amadi miyamna ehenba mi eng changhaningi haina international taekwondo player ningombam dainana fongdokre wafam asi ngasi ingkumja Lising amaga chamapan maudra humdoida CC Higher Secondary School dagi pass tawrakraba mahiroi singi maikei dagi taekwondo player ningombam dainada ngamjaba selgi tengbang khusinnakiba mikupta dainana fongdokhibani taekwondo masana da lamdam asigi mingset kaya purakrabi sanaroi dainana makhatana malengi thakta pangthokadaba sangdamnabada saruk yabada sangadaba selgi amadi imung manungi sel thungi khudong chadaba kaya mayok nariba asida tengbang nabagi damak hojik imphal gi kanglapat nakanda ikai iki hundoktuna fruit salad yolibi thauna lingzel leibi sanaroi amani ngasi leibak miyamna nungsibiduna selgi tengbang birakliba asigumna lemhoriba sanaroi singi awaba sing asisu ubiduna makhoi busu tengbang haningi haiba wafam kaya dainana fongdokhi ado sidagi hena mateng je panghanninge haibadi ai khatangi nataba aiguma sports player mayam musu leiri sigu yengbiyo na su haijanninge aina su makhata ba choba kaya amusu ngamna hotna jari makhata na hotna khini aduga haidi
India manungda tabagi India manungda di chatpa ngambagi ko just capacity do adugi chatpa ngambane aduga out of India da yam chatning base hadi family support adagi government support laidana adugumba support laitabana chatpa dingamde Sel gi tengbang khusina ki baduda sarugya ki ba CC Higher Secondary School ge mahiroi M Zoni hai lamdamasi gi sanaroi chanura amana maha ki leblak liba firep asibu pukning thogatpa oina ngamjaba sel gi tengbang zabani haiba wafam kayam su fongdokhi mana tawriba thabak haidi mayam si meitei nupi ama moina wahangna mana magi dream ma fulfill tawna success tama oina minda ai kai badarga leite ai kai bing mathong leite hena mana mathanda na hona zaraga adusu governor mamangda hek lebaki mapa mapi goriba hamdugi mamangda aise aina ngamiko nakoina mateng pang bita so ngamiko so na successful organico ai taekwondo haiba masana sida international level da hanas logre any financial support adu ada ai state natraga ai ni ka tawdo so ai thanda kitang tawong kam ni na mana to so thor pasida koi grosena yam harauna haibadi session 1993 95 base na magi angam bakidang contribution tawjage na onda matungda sun tawjarke haji akoi gi group si masing wali 10000 ngasi onda akoi ngamja thra tawne tawjabani athangda su awa ba kai lege haira akoi no group to mi 70 mani akoi ngasi di at least 20 muktang ne akoi na hona basi MU gi Department of Dance and Music na sinduna ngasi department asigi hold the World Dance Day gi thoram pangthokre thoram aduda Government Dance College ki retired principal Guru Ranjit Adhikari Government Music College ki retired principal Guru Laimayum Devendrajit Sharma amadi Jawaharlal Nehru Manipur Dance Academy ki retired senior artist production unit ki Guru and Amusnan Devina athoiba mithunglen sing oina sarugya ki thoram aduda sarugya ki ba MU gi Department of Dance and Music ki in charge CS Jasobantana lamdam asigi jagoi sarbi performer singna chumna jagoi sabagi mahutta tongan ba lamgi classical dancing changdamna bada helna afoba jagoi makhal ama ohenana ba honaba matam oire haiki Manipuri macha singsina jagoi isaida makhoina tawriba performance singse yamdi phaba aduga performer oina satkhidana makoi sidek khoi gi academic value added oina kari tawba yari kari karmaina tawgodabano aduga koi international level da ai khoi gi education se yaudragadi ai khoi gi chumna gi performance piba adu khatana di matam masidai hauju kitang phajadaba ama oiba aduna akoi research da puthoaga karamba mawong da tawribage karamba mawong da chatlibage haibasing do madu aikoina world dance day siga mari lainana madugi maikei da chatnabagi damakta aikoina ngasigi yam chamlaba world dance day ase sinjabane Jawaharlal Nehru Manipur Dance Academy na su sinduna ngasi malemgi mafam singda pangthokna bagum International Dance Day gi thoram Academy asigi hall da ngasi pangthokre thoram aduda Jawaharlal Nehru Manipur Dance Academy gi Vice Chairman Professor Aistombi eminent Manipuri dancer A Lakshmi amadi Theatre Mirror gi President Nabawarepana mathang singna Chief Guest President amadi Guest of Honor oiki thoram aduga mari leinana wafam kayam su fongdokhi Karigumba Dance Academy Jawaharlal Nehru Manipur Dance Academy na lamdamasi sapong lamdragadi Manipuri culture nakpa amadi soidana sitharungani matamatuda maipungana sombiramba alaman sing layo kraba guru sing aduna wakalon asigi matungina Jawaharlal Nehru Manipur Dance Academy lingkatiramdagi makoina Manipuri culture wi yokhatna na amsu masibu changing phenomenon siga loinana ano innovative mayam singa loinana dance ki concept chu amadi tongan ba magi lady ba discipline mayam singa sisu yokhatna ba panarapanina changing phenomenon siga loinana ai koina honarappa adu bi concept adu yawarapana kari dore madugi mahili amagoina ngasidi UNESCO na secondary ba
Iramdam kanba apunba luf ikalna haukiba sahi singda pangthokibagum ngasi mobung mopa oiba singda anauba sahigi khudol tamba sajibu khudol gi thoram ngasi konung manung dalaiba PCYWC gi holda pangthokre apunbagi pangal sagatuna mating leiba mapangal kanba iramdam ama ohelasi haiba wakal londa pangthokiba Assam Tripura amadi kasardagi lakpa isilinaw kayasu sarugyaki thoram adugi saruk ama oina Masan mase mabung singna mabung mapa oiba singda achamba khudol pot piba amadi augri chongbana mapung oiba saktam oiki thoram aduda sarugya kiba Manipur gi ningthau laisemba sana jawbana ngasi pangthokliba thoram asina lamdam asida thokiba laibak thiraba thodok amana maram oiraga choina khunda khraba ichin inaw singi marakta nungsi sanabagi lipul adu chesin hanaba ngamlagani haiki apunbagi pangal aduga Manipuri singe aduga apunbagi pangal do akoi hojiksi utpagi matamdu oire haibagi wakal londuda ngasi gi tharom se sinmani aduga yamna nungai badi masi aina handak Tripura da chatsai akoi gi pongna khongjom de ga mari lenana masida su mafam du da lei horiba akoi gi Manipuri singkhul mayam ama aina chatsarui aduga chatcharu matam sa masi gi wakal lon se ai sandok pa haujarame hojikti akoi Manipur da laiba maroina maitai singakta akoi gi punjan manataba akoi gi masi wang moda lai khala akoi gi Manipuri sing mayam se Tripura do isunu Assam do isunu Nagaland do isunu adu Mizoram do isunu even Bangladesh do isunu Burma do isunu hek malengi mafam kodi makta laiba akoi gi Manipuri sing adu maitai sing se punjan bagi adu akoi gi apun bagi akoi gi nation gi ba akoi gi vision ama akoi thambagi matam adu oire Ngasigi laingakna BDF singbu mirai biduna thambibaga pangkak oire haujak mathau tauriba BDF singi chahi gi oiba thabaki matam extension tawgadaba adu matam hendokraba fawbada tawbidana leire madugi su mathakta handak pangthokhiba Lok Sabha mikhalda mathau tawkiba BDF singi pifam thokpa allowance sing ngasi fawba suna pithoktana leire wafam ase ngasi Manipur Press Club ta pangthokhiba paumi singa unaba amada All Manipur BDF Welfare Association gi wangangloi Muhammad Riyad Khana haikibani mahakna haiki BDF sing asigi chahi gi oina Mars tha khudingi thabak tawbugi matam sangdokadaba adu chahi asigi oina Mars tha henkraba fawbada mari leinaba singna ngasi fawbada order thokpidana leire haiba yauna wafam kaya ama phongdokhi hauzik pawgi marathan atenba break amtanga logzari Water Revolution by Lamjingba Group, Kangla Packaged Drinking Water, a unit of Lamjingba Group na Manipur gi miyoi khudingmak haksang fana na da yektana lehenna bagi pandamda miyoi bagi thawai ni hairiba afaba ising phanghana ba hotnajari liter kun gi jar asti subscriber khudingmak ki yumthong khudingda phanghana ba hotnajari taru tananba mahausadagi thokjarakpa ising loduna sijinari ising asida kanaraba mineral hapchinduna matam sigi khwaidagi faraba khusu khulaina process tawduna pack tawjari sterilize Tauraba ising patra sing da hapjuri subscriber oibagi khudong chaba sing adudi adongi yum fawba ising asi thinjarakani registration hack tawbibada ising thanna yauraba jar ama pijagani tha amada 30 jars 600 liters pijagani tha amagi subscription fee lupa chani yankhai khaktani chahi amagi lobiba matamda tha anigi subscription free da pijagani subscription type tha amagi lupa chani yankhai tha taruki lupa lising amaga chamanga tha ahumgi lupa chatre yankhai chahi gi oina lupa lising ahum contact tobiu 8257888737 email lamjingbakanglawwater@gmail.com Yoga teacher jobs in Delhi for freshers Sri Krishna Classical Yoga Group of India, New Delhi, headquartered dagi tholokpa cherol amagi matung inna North East ki oina yoga teacher humfu selection khanjagani maru oina India gi mapanda chetpagi khudong chaba pizagani job ki mafam na Delhi amadi UP dani saruk yabining ba singna Athuba matamda online resume biodata thabirau aikhogi contact number 9810993987 email birlayogaolympics@yahoo.com Interview place Classic Hotel Imphal Break matungda makhataba pau pizari Imphal sahar manungda bom pokhaiba amadi bom thamjilambagi thodok kaya leptana thokliba asigi yenglaga Imphal West District Police na lokhalakpa section thaurangi saruk ama oina ngasisu Imphal West Commando
na City Police Station gi manung chanba Thangal Bazar gi Major Khul Kalibari MG Avenue area da Pakistan na thiba humba gi thabak chathakre ayuk pung 9 ga minute manga dagina 9 ga minute yankhai manga fauba Imphal West District Police ki Additional SP Operation AZ Sharma gi midyang makha da sathakiba operation aduda punna miyoi chahum go humdra ga nithoi masa masa gi saktak se puthok handuna masak khangdok pagi thabak chathaki maduda miyoi tara manga makha tana verification taunana ba City Police Station da sinaki Numidung ba matung dasu tim asimak na City Police Station gi manung chanba Pauna Bazar lambi BT Road Polo Ground maning M sector area da thi bahumba gi thabak sathaki numidang wairam pung mariga minute nimfu manga dagi pung manga ga minute kuntra manga fawba sathakiba operation aduda punna miyoi chamri ga humdra ga nifan verification sathaki maduda masagi saktak se yaudaba miyoi ni pan makha tana verification sathana bagi damak City Police Station da sinaki Ngarang ayuk Indo-Myanmar border ga tainaba More Police Station gi manung chanba Howland 5 village ta chingnaningai oiba mawong da lairamba chahi nauriba angang ani nimfu hundoi suba Assam Rifles na kanba ngamkre sahi nauriba angang ani adu Assam Rifles ki kangbuna lokhalaba matungda imung manung gi miyoi singda kusinakre ningsingba yabadi matam kharagi mamangda More gi tongan ba mafam dagi chahi nauriba angang khara Myanmar fauruga atopa leibakta miyoi kharana yonthokna namba hotnarambadagi fakhiba thogdok leikrabani Myanmar dagi Manipur lanthok laga purakpa lupa lak nimfu humdoi rongi mamal oigadaba kg amarongi sanaga konana miyoi ama Government Railway Police ki kangbuna Guwahati Railway Station dagi faraba miyoi adugi maming Haris Muhammad Kawi West Bengal dagini Haukiba numit kharani gi mamangda Assam gi tongan ba mafam anida paumi ani tamthina purambagi thogdok leiringai serakta ngarang numidang pung 10 ga minute nimfu rom taba matam dasu Jorhat ki Mahatma Gandhi Road manakta mayumda halakpa Guwahati da best oba TV channel amagi paumi amasu motorbike tongduna lakpa miyoi mangana tamthina furam le hairi hauzik Jorhat Medical College and Hospital da ICU da laikat nariba paumi Rajiv Bora furambo chenaba miyoi manga adugi manungda miyoi ama na fare hairi India Meteorological Department ki phangba paugi matung ina hayeng Bharat ki awang nongpok singda mayai oiraf kanna nong chubaga loinana akanba nonglei nuksi sitlaba yai hairi pau asin hai awang thangba Bay of Bengal dagi horakadoriba akanba nonglei nungsina awang nongpok ki Bharat ki state singda sandorakadabani hairi Ngarang amadi ngasi lonaba hingda masak khangdaba kutlai paibasing oigani haina thajaba miyoi singna Silong town da leiba FCI godown da khamduna thamba tata truck ahum mai tharam le hairi pau asina hai mafam aduda PDS ki polam sing puba tata truck kaya khamduna thamlibasing adugi manungda tata truck ahum mai tharambani mai sakraba tata truck ahum adugi manungda amadi chauna amang ata thokre hairi ngasi nung tilfong na kiba pause singda kari maru iba pau yaw iba habadu mayam punna miyeng taminasi Kanglei Paki Maira, Asibak Sang Ahum, Awik Power Tiba Kangri, Loktak Pat Jauna Soba Water Body Singda, unauthorized over he sing, Chinaba Tingle, CM. Nimpa Namayang Infal PAC Yang Shintre, Narangi Nongli Nushina, More the Yum Hum Furom Hum Dokre. Pandam, Nonglay Nushita he lap the Yauki Mui Ahum, Aujik Shuti Bakangri, Makal Amatagi unauthorized over he sing Sin Navayaroi CM, NEID Pinasu Sadongi Todok Yang Shintre, Nashi Hing Amasung Me Amafawada, Manipur Akan Manonglay Nushit Laklabayai, Indian Metropolitan Department, Zeti Rota Commercial Gari Sing Salan Chidre, Sajibu Kudol Tambaki Torom Pangtokre, Ekoi Masan Pangunda Hunaraga, Lairabadi Kundamini Bapuruk Masanim Rakta, Akaibo Igani Ningto. Loisilakpada maru iba pau amokana pizari Ahanbada maruiba pau thamjari Mafaudam da lukhiba machin manau yauna miyoi ahum thiba khangdana leiri Chief Minister N Birena thodok thokhom da hakthengna chatuna yengsinkre Imphal East ki Chingkhai Singda Laingak na Paikhaliba Water Supply Scheme December ha fawda loisinana ba pandam thamli haina Chief Minister N Birena phongdokre
Batom TV na khudol tamba royal event na sinduna pangthokpa mega talent show ge ahanba tangka ke audition hongdokre. Amadi ikai iki thadoktuna fruit salad yolibi taekwondo player Ningombam Dainada Sel gi mateng pikre. Ngasigi oinadi Manipuri pau matang asida loijare mi eng tabi ba punamak pu arun blana mukhanna khurumjari.